इकाई खुमनबा मांगहनबगी थौदोकता चेनबा हाइसनाम लालबोय सखंगदबा सिंगना नोंमैना कापलमलै। इम्फाल ईस्ट डिस्ट्रिक्ट हॉस्पिटल सानबा थादरकपा सेनफम केंद्र की MLA TH लोकेश्वरना महाकी खुचाबी सिंगा लौतुनरगा हैना थोकलमलै हाइना PDCC ना फोंदोरकली। मणिपुर लेंगाकना ग्रीन मिशन मणिपुर की ब्रांड एम्बेसडर ओइना खनख्रबी महिरोय एलांगबम बेलेंटिनाना लेंगाकी मिटयेंग नायहौरी। अमदी साउथ कोरिया की चुंगजुदा पांथोखिबा वर्ल्ड मार्शल आर्ट सरुक यारुबा इंडिया की टीम न्यू दिल्ली दा हराव तयामना ओखरे। खुरुमजरी टाइम्स ऑफ मणिपुर न्यूज मेंग ताबरीबा पुनोपो एलिजाबेथ ना तरामनौचरी हौजे मियामदा पाउ संदोकना पिजरी। ममांग चाहिदा नुपी अमगी इकाई खुमनबा मांगहलुबा थौदोक अमदा चेनबा थांगा हाइसनाम लेकाइदगी हाइसनाम लालबोय सिंह अपोपा हाइसनाम बुदी सिंह ngasi नुमिदांग वाइरम चौराकना पुंग मरी अदुवाइदा मसक खंगदबा सिंगना मयुम की थोंगाल मयादा लैबा दुकान अमगी मनाक्ता नोंमैना कापलमलै। असोकपा लालबोय इमुंग मनुंग की मियोय सिंगना इम्फाल दा लैबा हॉस्पिटल अमदा लाइकतननबा पुखलबा मतुंग लैखिद्रे हाइरी। लैकाइदगी फंगबा पाउदा लालबोय की कोक अमसुंग थबाकता नोंमै मरु अममम पाली हाइरी। नाकल अमरोमदा कैफ एंड PD डिपार्टमेंट स्टोर कीपर ओइबा क्वाकैथेल लाइश्रम लेकाई इरेमा सेवा एसोसिएशन क्लब मनाक्ता लैबा चोंगथाम पूर्णचंद्र चही 34 अपोपा लैखिद्रबा CH कृष्ण चंद्र की सुमांगदा सखंगदबा सिंगना लेबर याउदबा बोम अमा ngasi नुमित युंगबा मतुंग 12 मखाई ताबा मतमदा लंगसिलमले हाइरी। बोम अदु पुलिस की कांगबु लाक्तुना लौखलगा क्यामगई की लबुकता पोखाई हनख्रे हाइरी। इम्फाल ईस्ट डिस्ट्रिक्ट की खुंद्राकपम केंद्र की मनुंग चंबा सगोलमांगदा डिस्ट्रिक्ट हॉस्पिटल सानबगीदमक थादरखिबा सेनफम हौजे हौजे खुंद्राकपम केंद्र की MLA ओरिबा हानगी एक्स स्पीकर TH लोकेश्वरना महाकी मनेमपोक RK लखीसना अमदी स्पेशल कंट्रैक्टर वाइनिंग थेमगा लौतुनादुना मियामदा नमथाक तौरमले हाइना पीस एंड डेवलपमेंट कोऑर्डिनेटिंग कमिटी PDCC की सेक्रेटरी जनरल थौदाम हेमजित फोंदोखरै। ngasi मणिपुर प्रेस क्लब ता पांथोखिबा पाउगी मिफम अमदा हेमजित मखा तारदुना इम्फाल ईस्ट डिस्ट्रिक्ट हॉस्पिटल सानबगीदमक खुंद्राकपम केंद्र की मनुंग चंबा सगोलमांगदा लेंगाकना हौखिबा चही 2018 उरेप उयुंग तमलमखि। मसीगी मतुंगदा मतम कुइना हॉस्पिटल साबगी थबक हौदबना PDCC की माइकैदगी लेंगाकता कयारक हन्ना हाइजखि। अदुमोइनमक ngasi फाउबा थबकता ओंथोरकपा लेत्रि मसी तसेंगनमक लाइबक थीबनी। अदुबो हॉस्पिटल साबा हौद्रिबा असिगी मरमदा विजिलेंस की माइकैदगी डिस्ट्रिक्ट हॉस्पिटल असि सानबगीदमक थादरखिबा लुपा करोड़ अमगा लिसिंग कुंथ्रा की सेनफम हौजिक केंद्र की MLA ओरिबा TH लोकेश्वरना महाकी मनेमपोक अमदी स्पेशल कंट्रैक्टर गा लौतुनादुना हैना थोक्रे हाइबा मियामदा खंगहंदुना नमथाक तौरे हाइबदु मयेक सेंगना ताकले। मरम अदुना हिरम असिगी मतंगदा असेंगबा चुम्बा खंगलबनिना लौनम हैबा लुचिंगबा सासिनबा MLA की नमथाक लांगदा थुदनबा होनसी मियाम अमत्ता ओइना पुनसिंदुना डिस्ट्रिक्ट हॉस्पिटल असि अथुबा मतमदा सानबा हौमिनसी लोइनना लेंगाकनासु हिरम असिदा अहेनबा मिटिंग चंगबियु हाइना मरी लेनबा सिंगी पुकनिंग चिंगसिनखि। मरा लेरे हाइरिबा खुंद्राकपम केंद्रगी मीनिंग ओइना पंजरबदा TH लोकेश्वर अमदी महाकी ममा मनेमपोक लखीसना चेनरीबा मियोय सिंग असिबु मरांगी मतुंगैना चराक पीबियु अमदी सगोलमांग डिस्ट्रिक्ट हॉस्पिटल असिबु माइकई सोमदा लैरिबा लारिबा मियामगी खनबिदुना अथुब मतमदा साबियु। लौनम नमथाक तौबा ओइदा पादबा चिरोन कयामुक तौरगा केंद्र सिगी चौखत थौरांग करिमोमता तौदना माइकई सोंगी थादरक प्रजासिंगी थादरक अदुंग चौखत थौरांगी थबक अनालाइंगी थबकपु नमदना मुथनबो होनरबा सानदनबो होनरबा अदुगुमलबा मियोय MLA लोकेश्वरदगी अखोय पुनमक नानथोक मिनरगा अमत ओइना पुन्नो होनमिनरगा हॉस्पिटल सिबो अथुबो मतम साबा होनबा अखोय पुन्नो होनमिनसि। मणिपुर लेंगाकना ग्रीन मणिपुर मिशन की ब्रांड एम्बेसडर ओइना खनख्रबी महिरोय एलांगबम बेलेंटिनाना लेंगा की मिटयेंग नायहौरी। हिरम असिदा पाउदम अमा मसाना थाजबा मपुंग मरे फारकलबा उपांबी अनिबु स्कूल चलिंगै मतमदा
Lengaki Chakot Torangi Tabak Pakat Pagamari Lainana, Yantatuna Leramba Ubada, Mamitagi Mapitana Teng Takibi, Hiangla Makale Kaidagi, Ilangmom Valentinabu, Manipur Legang na Paikatpa, Green Manipur Missiongi, Brand Ambassador Oina Kankrabasu, Lengaki Maikaidagi, Kariguma Mateng Amata Piraktavana, Awaba Kaya Mayognari. Amutombi Divine Life English School Hianglamda Class 5 Tamlivi, Mahiro Ilangmom Valentina, Manipur Chief Minister N. Biren Masamakna, Sahi Asig August Tareta, Lengang na Paikat Liva, Green Manipur Mission gi, Brand Ambassador Oina Kalle Haina, Lautokiwa Mikup Aduda, Haingai Leighton Nungaiba Poki. Amadi Mahang na Pamjariva, Lamdam Asibu, Asangba Upal Wapaltan Talaba, Mafam Ama Oihanaba, Kanagumami Amana, Upambi Ama Yantalabri, Upambi Kun, Tanaba Mafam Kaya the Pausel Sandok Bagaloinana, Ujara Tabagi Torum Kaya the Seruyaduna Lagli. Anh say kalgare aduga Manipur dazu nong singje yam tonya chudabana lauje lokpa yadre adagidi how aroi aduna miyamna akoibada leiriba pumnamakpu nungsibigadabani u mayamada ukun tharaga tokpadi yade aduga ukunje hawanabadi tawgadabani. Adubu ngasidi Manipur Laigangna Brand Ambassador gi mingthon pikhrabi Ilangom Valentina Laingaki Maikaidagi Kariguma Mateng Amata Piraktavana Tongan ba lamnam asida leiriba lupkayana pangthokpa Uchara Sing Thabagi Thorom Singa Sarugyana Khangalakpa leirabasu Chathok Chachin Taunaba gari leitaba maramna Thorom Sing yauninglabasu yauba ngamdaba kaya thokli Karigumba chatpa tarabasu imung manungna lanai sen puthokuna chatli maram maduna hiramasigi matangda laingangna miyeng changbiu haina Ilangom Valentina gi apokpi mama Ilangom Sayana phongdorakli. Maze ambassador amani haina di lakthopi khre aduga magi dugi kano tawa ambassador ama oiraga magi expenditure magi sading khoina chatpa khopasida khoi isagi gari leijaba natabanina khoina chatpa sida migi gari wairaga sasaba dagi department ni sarkar site oiga budi moina gari tawbiraga so atopa NGO mayam sina magi ambassador ama oibagi mingthonji phangrabanina tree plantation lama tarakpada maunda invite tarakpasida Mazi Satragasu, Huina Pamzari, Pandam to the Pangwidra, Habagi Wakalo Lamada, Angangs Nessa Basta Huina, Angangs Puraga Sari, Magi over Tim Kraso, Huina Tamze, Mukara, Adumana Sapam Honkutim of the Magi Tims in Huina Puze, Adu Sagi Saliban from the Moina Nuxibiraga, Mogi expenditure, Kitang Pibirak, Adunatana, Saliban Mayamsi, expenditure, Huina Huzima, Huina Adum Tauzari. Aduna sarkar ke site gi khoi gi Valentina da gi oina magi oiba kitang magi kaino amadi tawba yaba kharadi khoi kitang pamje magi future gi plan matung ina magi kitang monda pangba yaba mateng khadi khoi sarkar ke site khoina pamje. Bisnupur Kendra ki manung chana leiba Thinungai Mayai Leikaidagi Laishram Bukondo Singh Chahi Tarataret Apokpa Laishram Achau Singh Apopi Laishram Ongbi Ibecha Devida ngasi social worker Salam Jivan na luchingba Bisnupur Kendra BJP gi Thomi Singna CMHT card kusinakrai loina na makhatana layingnaba Janimsta pukhatkrai Laishram Bukondo na mahak handak chahida class 10 thagadabani adubu ikhang khanghaudana tha ani ahum muki mamangdagi narakpadagi famungdagi hawat kangkhat pafau ngamdaduna leiri Mahaki mapa laumini leita lairana henduna laina layong asi chapchana khangdoknaba test fawa tawba ngamdaduna lairakpani ngasi CMHC card pibiba asi yamna nungai amadi nauna hingbagi asa ama pibibani haina phongdokhi aingonda nungai tabasi thabak naba aduga khwang naba khong chatpa ngamdaba ising chatpa ngamdaba aduni naris niwe kakawina ma yakhona bidina Minister gi aksing card phangwa jai ngon yamna ngai ba phauji sa si anaba si yengmang ngamna mayamna tawbina yam haudi aduga khogi inau jiban sulu phali sing manga pangbirak mateng tobi khoida adu akhoina tawbi mutumda sale dai khon doctor yengmang ema lawo ngamdadna yumda sumlei ni sa si mayamna tawbina isabu anaba kanbi ba asuk harawli khidre Naga Framework Agreement ki interlocutor RN Ravina Yumthang Nava State Nagaland ki Governor Oirakpa haiba asi Aikhoi CPI na mipaidaba ngamde ngasidi Manipur amadi Manipur gi wangmada khundaminariba Manipuri sing amato oina punsinba yamna tangai fade haina Communist Party of India Manipur State Council gi State Secretary L Sotin Kumar na phongdokhrei wafam asi ngasi Imphal East Ningthem Pukri Mapal da leiba Maharaja
Gambira Niwas Memorial Club da Jananeta Irabot Celebration Committee amadi Wangkhai High School Local Council CPI ani na kusamnaduna Thabum ama chupna chathariba chamaga kunhumdoi shuba Jananeta Irabot mapok palan thoramda phongdokhibane. State Secretary L. Sotin Kumar na makhatana ngasidi Jammu amasung Kashmir da Article 370 chanakhiba sumna Manipur da su chanarakpa yana lei masisu aikhoi mikup na homsingna leihoba chumgani lamyanba Jananeta Irabot na ningcheramba apunbagi saktam sagatningbagi wakhaladu ngasigi mirol aikhoina tung inhona ba hayengi mirol gi firep oigadoribani haiki Kaibi mana chingda chatlaga koi palon to godori bani mahana parma samdai matamda chara mahaki acha manau sinda yamen kina pau umen pomina ramba yam maru ibe center ramba adu loina tongan lo adu program kaya makhan kaya abun sibunu da koi lepta section buga loina koi to ri palon na se dai pasiga pun bagi saktam nak na bugna da ali bumon kharadam tawro me am sin aikoi ki thona lingjen aikoi ki sini I mari to hala chen ba tangai khadi haibu da utar koi Jananeta Irabot ki chama do shu ko alo se ka tu Mai pakpa haibasi isagi imiga pangkhakni maheroi oiringai matamda matamgi mamal khangna akhang kanba loina na honarabadi punsida mai pakpa haibasi aruba thabak nate haina saknaraba social scientist Dr. Danavir Laishram na phongdokrai wafamasi ngasi pasoi part 3 da leiba Mind Empowering Center da bose mamadi CBSE na loba chahi asigi class 10 parikya da mark wangna phangduna mai pakraba center asigi mahiroi singbu pukning thogatpa amadi saknaraba social scientist asiga wari watai sanabagi thoramda phongdokhibani Dr. Danavir na makhata duna Afaba kunai ama semgi hairabadi aikhoina wahang hangbagi hainabi thamba tangai fade mahiroi oiringaida self study tawbagi hainabi thamduna khangdaba hiram khudimak khangnaba honagadabani masigi mathakta samaj ki amadi imung manung ki thabak thoram dasu ngamliba makhai saruk yanaba honagadabani Matamgi mamal khangna honaba mioitana punsida mai pakpa ngamgani haki ngasigi thoram aduda center asigi mai pakraba mahiroi singda achamba khudol post sing piduna tungi punsida hena honaningbagi wakhal poknaba pokning thogatki naganda puri lai khau me amje si mahutane alu bora tilo bora woyane nuko alu bora su tilo bora su kai de se libat train dui kam thor me khu amu budru chur ba sang sina kumang to ko muba mitri ta ko mi pizu muba fur chigai ba maselaga se libat train dui tandong do ko mata tukhul ra char ga ne makudum jita ga nara ga tare ngasi akhuna woido ni pursi mamang gi miyan karam na piram bono na kapakdo so ido thok da ku idar Lamdam asigi hawgalakliba naha singbu malemgi tongan ba mafam singda fangliba khudong chaba kaya gi maramda amadi tungi career semada hena kana bapi nabagi pandamda Ignite Club na sinba Mayon Switch to Prism of Possibility Cyber Youth Interaction Program ama Imphal West ki Sangai Thel Park ta lakadoriba September 13 dagi 15 fauba pangthoklagani numit nini chupna chathagadaba program asida Jet Set Go Aviation Service ki CEO amadi co-founder su oriba Kanika Tekriwal Natural Salon and Spa gi CEO CK Kumaravel na chingba mapan lamdagi entrepreneur kaya amadi Manipur gi oina social scientist Dr. Danavir Laishram na chingba resource person oina youth singi health fitness amadi youth singna society da kari thodang logadagi haiba maramda wangang gadori Hairiba event asida IAS Puja Elangbom gi book club Imphal su saruk yagani masida Manipur da leriba youth singna event asibu saruk yabiyu haina Ignite Club ki managing director Ngathem Chingnembana phongdorakli Program asida L'Oreal Paris ki hair expert sing lakpigani amasung natural salon and spa gi CEO and co-founder masamak Sir CK Kumarville masamak su lakchagani moina 20 plus years ki experience amasung existence asi mayam ga share tawba lakani amasung expert mayam dagi one-to-one interaction yanaba sinjaba program ni asida mayamna saruk yabinaba haijari events icham chamna sinbagi mahutta khogi night stay am yohalaga bonfire ga tawraga moidisu rejuvenate relaxation phangnaba amasung educational oiba phangnaba idamta sangai thel sinjaba khudong chaba platform ma khangni aduna akhogi sigi khudong chaba si youth khuding makta khoina pijari
सिगी ग्लोबल एक्सपोजर से फंगनबा अमसुंग मखा ताबा मखल मखल की प्रोग्राम सिंग असु यूथ की कानानबा फगनबिदमक्ता खोई तौजगेना खल्ली ana to all the dear students and youth in Manipur, come join us. Let's be all together in making a difference and creating an amazing life for all of us. Malengi mafam kayada pangthoknabagum lamdam asidasu All Manipur Physiotherapists Association AMPA na sinduna Imphal East Palace compound leiba lamyanba sanglendasu World Physical Therapy Day gi thoram pangthokrai thoram adu da saruk yakiba Janims ki director Dr. Thongam Bimo Singh na hai saknaraba sanaroi kaya ama hena masek mangal thoknaba masa mau fana tinjang kaijang dana leinaba honabada physiotherapy gi mateng logdaba nate haibada haiman ba thokloi pali balengak na primary health center singda nurse Dr. Singh matik chana thamliba sigumna physiotherapy gi post hapchinba yamna tangai fade haiki games and the sports ta physiotherapy gi role si anga ko phangme saukre ngasi world power koi Manipur gi hoki hai Mary Kom boxer adindagi cricket ta power Sachin Tendulkar hairo Virat Kohli hairo natraga football ki itihas ta phawriba Maradona natraga Messi makoi singsi physiotherapist na help tawdana fazana treat tawramdabadi ngasi gi makoi gi laiba record ngasi gi sanaba asi kothoklam Nakalamaromda thoram aduda saruk yakiba AMPA gi President PT Dr. Nongthombam Kiran Bala Devina Janims ki oinasu therapist masing hengat hanba achumba khongthang oigani haikibaga loinana AMPA gi Secretary General Dr. L. Roman Kumar Maiteina Manipur gi oinasu Independent Physiotherapy Council leiba pami haiba wafam kaya phongdokhi struggle tawraga hai tare ko adum akoi adum laibi adu bokiti ambana yamusi mana jaduna bano mana jaduna akoi independent council lama sem na vida makta su hotel minister head minister da propose to bana jate ma su ada biratuna principal secretary aure masi akoi na mangna hona ningasi paugi martha naten babre amalozari Ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package aku pomorol gidamak contact tobiu lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal aikhogi phone number 18001027 natraga 8794613154 Break imatong dataram nauchari lamdam asida ikang thokpadagi thengnariba awabasing amadi highway da ayat apan thoktanaba hotnabana Protection and Preservation Committee PPCM gi ahanba mityeng oigani haina ngasidagi PPCM gi convener oina thaupuraba Jitendra Ningombana phongdokrai wafam asi ngasi waheng lekai da leiba PPCM gi office sa pangthokpa char sinabagi thoramda phongdokhibani Haukiba chahi lisingani tara taret ki September dagi chahi asigi August fauba convener oiramba and Bimol Maitena convener oibagi matam loiraduna PPCM gi general body mifam ama famduna anauba tongan ba committee sing finance highway ethnic publicity organization consumer affairs ki member sing su khanki nauna convener oina khanduna thaupuraba Jitendra Ningombana haikibada kumja lisingani tara mathoi dagi loop kunthra mathoi rom pullaga semkiba Protection and Preservation Committee PPCM Manipur Safong-lakhi Highway Consumer Affairs amadi state asida leiminariba furup sing amato oina punsinnaba amadi nungsinnaba mari hena naksinnabagi pandamda Safong-lakhiba committee asigi convener oina khanbirakpasi yamna nungai chaliba chahi lisingani 18 dagi lisingani kunmathoi fauba pugadaba matam asida ahanbagi oina hauji state asida ikangi awaba ma mayoknariba asi yengsingani haiki PPCM na tongan mafamsingda periphery area da amadi amanung hanjinba jaga sing salaga khoi work tokjerakpani aduna hokiba 2017 amasung 19 dagi khoigi yamana purumadi gi hujik 2019 to 21 si aina pujaba numini haibagi khoigi sinaba numini haitare aduna hokiba lakuduriba khoi chahi sida hana khoigi senior sing to wiramba thabuk sing degi walhoba mayam sing du men khacher ga haidare hujuk yamna thoiba maru oina
हुजुजु मणिपुर यामना तंगदु लेताब मयाम थुइसे मसीदी हेना अफब पीस रोमदा शांति पुरंगनबो अदुम लंबी रोमदा हेना एम्फेसिस पिसलगा थबक तौजगनी है वफम से तमजगे सेल तानबगी हेंदोक थोइदोकपा लंबी सिंगी मनुंगदा अमा ओइगदबा खोइमु अमदी हॉर्नेट मचा ललोनबा यामना कन्ना चनरखली हाइरदुना खोइमु मखल असि पाक्तकनना उमंगदगी फादोकपा अमदी मिरकता लोइदुना मचा सिंग चाथोकपा हाइबसि तुंगदा अफबा ओइरकदबा मानदे मरम अदुना मरी लेनबा सिंगना मिजिंग चंगबियु हाइना पीपल फॉर एनिमल्स मणिपुर की मैनेजिंग ट्रस्टीना थादोरकपा चेरोल अमना हाइरकली चेरोल असिना मखा तारिबदी एशियन जायंट हॉर्नेट मियामना खोइमु हाइना कौनबा हॉर्नेट मखल असि चिंग अमदी उमंगदगी फारकलगा युमदा योकनबनी युमगी इंखोलगुंबा मफम चाबा अमदा कोम अमा तौरगा mahum amadi khoising adu leibak manungda thami mahumda macha yauraba kg kundagi kuntra fauba lumba mahum amada lupa lising nifu dagi hungfu fauba yonba da sitli kg amada lupa lising ani dagi ahum fauba pinai khoi makhalasi karigumba umangdagi puraktuna mioibana khundaba mafamda loirabadi umangda mahi marong panba hanthagani amadi kanadaba tin masing hengalakani karigumba khoi asina mida chiklabadi siba fauba yai japan gumba leibakta mioiba kaya chahi khudingi khoi asina chikpadagi siba fauba pau leiri maram aduna khoi asibu laloliba mioi singi mathakta mari leinaba loisangna mijing changbagi tangai fadaba lei hairakli Inat lining punsin balup kang leipak ilpul na sinduna ngasi Imphal West ki Uripok Sorvon Thingel Community Hall da ahumlak shuba yakai pungi thauram pangthokhrei thauram adu da saruk yakhiba ilpul gi president oina thaupuba khaktanatana UBI gi retired senior manager Kaisam Lokeshona Hindu lining chalamba kanglei chapum namak layoi khraba ipa ipu singna thambiramba sanamahi lining da mai onsin bahaiba si ngasi di yamna tangai fadaba ama oiraklibani Macoi tariba kangleicha sing amato ina sanamahi lining da punsin hanba haiba asi pandamda haiba wafam kaya sufongdoki leba sanamahi adagi pakhangba ko adagi khoige apokpa adagi panthong ka yam chulei ko si mayam che set ngaptani ko original loiba ko gi lai ko ji ko gi lai ni ka mem ko do ke hade masimo pale semdok pani si ne ko gi maru ba pandam Nongdam sanglen pakhangba lining call na sinduna ngasi langban chara tambaki thoram ama Imphal East ki manung chana leiba komla ingkol da pangthokhrei thoram aduda maikai kaya dagi lakpa mioi kaya na ngamjaba hai leikatuna tongan ba yek salai gi apokpagi khubam singda miyam na thongnikhi thoram aduda lining kon ima loi singna sidaba mapugi mai ningkhai saksonakhi Nongdam sanglen pakhangba lining kon gi founder Khetrimayum Ongbi Chengpi leimana fongdorakpada thoramasi leikhidraba ipa ipu ahallaman singda chahi gi chara tambagi thoramni amadi masida kaukhragada singbu ningsingduna hena mari chesin hanaba pangthokpani haiki mahakna makha taraduna hai madude thoramasi kumsi gi asina nifuma thoirak shubani amadi iril turel mathakta sariba thong asi sajingai dadi pangthoktuna lakli amadi turel asi kumduna natraga hi tongduna lalaga chattuna pangthoknarami Langban chara tamba haibadi nungsinaba mari tatanabani imung manung natara ipai pu hokiba kaya masi bungo ningsing derabani khoi ko langban chara tamba matam sida ei lei hidaba ichine na ipai pu natara sagai na tei mafamda akhoi nu leijaba hayama leyama kacharaga mohoi bu ningsingba ko asina masidi meite ye khoi gi tawdaba mak yadarba adumba nungsi mari tattaba gi makta mapu mahakna amadi ipai pu layoi kharba kayana akhoi namaktani aina thambirambani bungo Semdok sadokpa warina lamdamasigi puwari ki oiba yaroi haina ningthole semba sana jawbona fungdokhrei wafamasi ngasi palace compound leiba utra sanglen sana konungda pangthokhiba ahanba leimarel thambal ningsing thoramda athoiba mithunglen gi warol piraduna fungdokhibani Ningthau pam haibana panba kumja lising amaga chatret ka mapan dagi lising amaga chatret ka nifu nipan gi matamda miram gi lining lichat amadi chatnabida lupkhibadagi thokhiba thodok singna ohelakhiba ahongba sing adugi matangda isagi lining lichat amadi chatnabibu
kannaba honabada leimarel thambalna lokhiba thodangbu ningsingduna ngasigi thoram asi pangthokpani hanagi maichou purel professor NG Kangjia Mangang amadi irom sagagi piba irom Joy Chandra Mangang su saruk yakiba thoram aduda ningthau lesemba sana jawbana makha taraduna puari gi tangkak asida lamdam asigi tanglaba puya lairi kaya mai thaduna manghanki Masida natana miyambu nangfuda miramgi lining li chat chathanki ningthau pamhaibagi loinabi oirabasu thokiba thogdo aduna maram oiraga lamdam masigi asengba lining li chatpu kalhaunabagi damak miyamga loinana leimarel asina lokhiba thodang singbu lana puthokpiri leimarel asina tawramba afaba thabak singdagi fattaba thabak singna hena khangbagum tawri masi afaba khudam nate makha tana lana uhan khinabagi maram ama oigani maram asina puari gi amamba tangkak ama oihauraba thogdo asi matungda amuk hana thoktanaba oisanu amadi ngasi ahanba oina pangthokliba ningsing thoram asina leimarel thambalna loramba thodang singbu mayek sengna khangba ngamhalagani haiki magi ngasi phau pagiba ningdau singi magi graph ama yakulakpa matamda laingang nonda sada landa leibak ngakpada aduga leibak ngamkhai gi matang di yenglakpa matamda hairiba garbinuwa sariba pamai bhaise ma yoba ningthau ama baw ngasi yaudri aikoi graph se sum kakhalakpa matamda magi graph se khwaidai wangba aikoi matonda leiri madagi di haidarakpa ngakten mayam ama magi afaba mayam ama leiragasu magi asoba natraga magi asoba se hojiki haijariba aikoi lining laisorda aikoi ujaramba posing hundokhiba mi mapol loba aikoi lejaramba lai mayam manghangiba aikoi ariba laik laisu puya mayam mai thadokhiba sigumba mayam sidani magi amu afabado maduga phattabaga yenama matamda aikoi tung koina hena wabadi akon bagi mana torombasin hena wai hana mawu ngasiba wada mayamna aikoi ningamdaba nungaitana solibase aduni Manipuri loan ki fazaba masakpu matamgi yawolda yokhatuna thamba haiba hiramda Students Union of Kanglaipak sukna sinduna Manipur pumbagi oina marirak suba soki Manipuri ariba loan ki wahanthok changdamnaba 2018 gi preliminary round ngasi Manipur University ki mimsolda pangthokre haina mahiroi loop asigi cherol amana hairakli cherol asina makha taribadi changdamnaba asida lamdam asigi tongan ba mahiloisang singdagi mahiroi chamaga kunthra nipana saruk yakhi Changdamnaba asigi final round ki damak mahiroi tara khangatki khangalaba mahiroi tara asi tha asigi tara mangada final round Manipur University ki memsolda pangthoklagani hairiba changdamnaba asigi oina ahanba manada lupa lising kun ani subada lupa lising tara manga amadi ahum subada lising tara ga loinana certificate amadi momento sing yauri loinana finalist khudimakta suki maikaidagi consolation prize su pigani hairi Beti Bachao Beti Parhao program gi makhada School Management Committee members singi oiba nomagi oiba orientation program ama Royal Academy of Law oinamgi conference hall da pangthokrai thoramadu da ZEO John 4 Bisnupur and Tikendrajit Deputy Inspector and Ranjit Bisnupur Higher Secondary School gi Principal Hemabati Ningthaukhong Model Higher Secondary School gi Principal P Mem Thoina maru oiba Mithunglen Singh oina saruk yakhe Thauramaduga mari lainana DITH Ragumanina Headmaster Singh khaktamak khallaga school chawkhatpa yaroidabana School Management Committee supuna khangminaba thauram asi pangthokpani haiki Pagi Martha naten ba break ama muglosari Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana bu lei bagi kangla break matung da taram nok chari
Manipur State Legal Services Authority na Commonwealth Human Rights Initiative New Delhi ga khusamnaduna remand advocate amadi retainer lawyer singi nongmagi eba training program ama ngasi lamfel pata laiba ARD gi conference hall da pangthokrai thoramadu da saruk yakiba Commonwealth Human Rights Initiative New Delhi gi person reform program gi project officer Palak Chowdhury na Police station da mifa oina leiriba mioisingda legal aid ki khudong chaba piba senior program officer Amrita Paul na foreign national prisoner singda legal aid matau karamna pigani haibagi matangda resources person oina wangangki Sadar is Range na mapung oiba thodang lauduna a greenery campaign gi saruk ama oina ngasi Imphal East district ki Haingang kendra gi manung chanba Haingang chingi ton loki akoiba mafam singda ngasi uchara sing park sana thakre thoramadu da saruk yakhiba campaign adu gi maru oiba thodang su loriba technopol gi DFO elangbam homena u thaba khak natana thariba u sing adu mapung mari fana hinghanba haiba pandam thamduna campaign asi haukiba chahi gi September 3 da sangsin ba horakhibani hauze group asena thariba upambi singasibu hinghanabagi dama upambi yankhai gi mali amamam thak gi tolopiduna senahali haiki aduna mayamnasu uthabiriba sinau aruga voluntary organization NGO punamakta koina appeal tawningbadi ngasi khudong jabasi lawjaraga usi thabiu tharaga topka nataba khoi ngasi birthday ni haidana ngasi aigi adu khoigi kainoma function amagi mari lena usi thabire uji am thengnare lohongda kaida thaba thabiu dawdabu madu hingna hona biyo khoi maru obidi hinghan masineba Ngasigi uthaba adada Green Manipur Mission ki brand ambassador Elangbam Valentina amadi group asigi member sing su saruk yaduna uchara sing thakhi Directorate of Environment and Climate Change samadi Fayeng Gram Panchayat na sinduna ngasi Fayeng gi yumthong khudingda hida kanaba makhal ki pambi sing thakrai thoram aduga mari leinana Directorate of Environment and Climate Change ki Deputy Director T Brajakumar na lamdam masida fangliba hida kanaba pambi sing asi aikoina ningthina ngak senduna thamsi masina aikoi gi semilonda mateng pangbada natana ana aye kaya fanghanbada su kanaba oigani haki medicinal plant amam phayeng yumthong khuding da hon da ba yaro habigi panda makha da koi changhin jarapa khongthang amani ada lairiba akoi gi isani sei maiben akoi mungi domesticated akoi housewife sing sina haibsi yokhat piraga hung phaba ma urga ma da ulak pagi pandam din haitare masida akoina ngasi yenthokjariba upambising asi sumnagi upambi du yenba khakta nate hinghanabagi masa masana achauba daita launabagi damakta akoina manama tum yenthokpagi thauramsu thamjari upambi khwaidagi hena section phajana hinghanba pung marai phanba mioiduda akoina lupa lising 5 gi selgi mana pijagani haiduna meangi mafamda thamjari aduna ngasigi paibiriba gram panchayat ki pradhanna tawbiriba sumaina mathang lakpada su tattana siguma program si tattana sinbiyo haiba wahaisi thamjani ado ngasi sumai tawdana ujar phayengda sumai enthokpibasi yam haraujai nim mamam pibiraga aikoi yumda tharaga achauba phajana tharaga chawhallaga prize bini haibasi yam nungaijai yam haraujai Directorate of Environment and Climate Change ga Phayeng gram panchayat ga kuchamna duna yenthokeba thoram asini asigumlaba afaba natraga welfare activities se lakadaba tungdosu leptadana paikhalagadi tungi khunai gi hena afaba pandamda yoba ngamgani haibasu mayamna haijari paudam jariba cameraman Sarachandra ga loina blessing gang mai Phayeng gram panchayat Jenims ki Gynecological Oncology Unit na Pathology Department Trained Nurses Association of India TNI Manipur State Branch samadi BBCI ka puna kusamnaduna nomagi oiba free gynecological cancer screening and awareness program ama ngasi singzamai Baigyabati Laikai da laiba ya school kendra gi MLA TH Satyabrata gi mayumda pangthokrai ngasi gi thauramadu da Jenims ki doctor nurses samadi technical staff punna kunmanga romna lamdam adom ki akoibada laiba nupi chani romda hiramasi gi matangda awareness pibaga loinana masa da hairiba laina asi leibra haibagi checkup su chathaki hiramasi gi matangda TNI Manipur State Branch ki Vice President L Sanjarani Devi na fongdorakpada cervical cancer gi matangda Manipur da leiriba nupi oibisingda kari checksin thorang lokhatkadage nadringaida naraktaba amadi naraba matungda kari paikhatkadage haiba awareness adu piduna laina asigi maramda nupi oibisingda hena khanghanabagi pandamda ngasigi thoram asi pangthokpani haiki
Manipur leriba nupi singse cancer gi matangda cancer ha cervical cancer gi matangda awareness piraga detect tongna bagi adugumba na dringai da kamaina kalhogadage aduga nara agana khoi kaidogadage adagi akhoina kari kari nupi singsina section thorang lokhotpa darkar ogibage habado adugi matangda kam pangthok sabani Chaliba tha asigi tara mari amadi tara mangada numit nini chupna Manipuri cinema gi hauzik leriba fibam amadi Lokhat kadava thabak thoram singi matangda khana nainaba mifam ama Chingmairongda leiba Travel Research Institute da pangthoklagani haina Discourse Organizing Committee gi convener Khetrumayum test na phongdokrai ngasi Major Khulda leiba Manipur Press Club da pangthokiba paugi mifam da test na makha taraduna pangthokodoriba mifam asida Manipuri film amasung Manipuri khunai gi matangda tongan tongan ba hiram singda akhang ahi singna wangangani Loina na lamda masigi sangnaraba filmmaker Aribam Shyam Sharmana mifam masigi moderator oina saruk yagani haiki producer director actor adigi makeup cinematographer punamaksi at one platform matam amatta da faminaraga nakoi walina sine koi walina sine koi tawgibna sine koi asoibna sidi mige soibda puthok nataba isaga soibje puthoknaraga ngangnaga damnina masidi yamna masida koi gi hana lerama gap mayam do loina mak koi puthoknaraga si tawga heta overnight ta Manipur film je hayeng heta pharani haibi wante but it is a big step for the development of Manipuri cinema sine hajaningi achauba kongthang amani COT Films production ki Manipur feature film Aron Bawari ki yaifa thongni thoram ngasi Uripo Khwairak Selung Balaikai da leiba Kombirai in da pangthokrai thoram aduda Arts and Culture ki director A Sivida Sharma Film Forum Manipur ki chairman S Mangol Jao amadi PWD ki chief engineer building and Noren Susaruk Yaki Silhaiba Bala Susmita Maya Chaudhary Lilabati Thoithoi Idau Syam Kesur yauna artist kayana saruk yagada film asigi story S.I.S. Binodini, dialogue and screenplay Manaubi M.M. Film asigi producer na Nalini Rajkumari amadi director na O.C. Mairani. Tauramadu saruk yakiba sangnareba aiba Manaubi M.M. na haikibada film asi anauba masoida na oigani. Minok tugi marumda haiba S.I.S. Binodini ki novel dagi film oina puthokpa film asi miyamda achoba message samapiba ngamgani haiki. Aron Bawari haiba sisu Manipuri films ki aikoigi film nainarappada film yengbasinna suksoi soidna pambiba nungai biba amadi film ki aikoigi nungsiba mahau fauba film ama oigani haibasi aigi thajabani Apunba Manipur Matam Isai Kanglub Amik Bisnupur Center ki General Body Meeting ngasi Bisnupur da leiba Abdeyata Mandir da pangthokrai thorom aduda Dr. I.S. Konthauzam Amik Bisnupur Center ki President T.S. Swaran Kumar ex officio S. Tomba NYK Accountant R.K. Promise ex President H. Ibeton nachingba sing saruk yaki ngasigi mifam aduda center asina tawgadaba thabak thorom sing kaya kup na khana nainaki Department of Adult Containing Education and Extension Manipur University na sinduna ngasi malemgi atay mafam singda pangthoknabagum Imphal East District ki Ningom Thongda leiba Pevia Pandit Laikai Community Hall da pangthokrai Literacy and Multi-Language haba theme da pangthokiba thoram aduda akhang ahi kaya na hauzik malem da honglakliba loan ki ahongba singi maramda wafam kaya phongdoknaki All Manipur Muslim Maitai Pangal Welfare Association Imphal amadi SMC Anita Standard High School Kwakta anina kusam naraga Multi-Language Literacy haiba thimda International Literacy Day 2018 thauram ama ngasi Anita Standard High School Kwakta da pangthokrai thauram aduda Kwakta Municipal Council ki Chairperson MD Maheruddin AMMPWA ki President AR Khan Retired IAS Hanagi MPSC ki Member MA Satar Retired IAS President Jamiatul Ulema Bisnupur District Maulana Islahuddin Kwasmi Principal Anita Standard High School MD Abdul Hakim Singh na saruk yaki Retired MCS Abdul Salam na hauzik sahi kayadagi hauna AMMPWA na Muslim taba mafam singda chatuna Educational Awareness Program sing pangthoktuna lakli Muslim sing asi ayambana mahima singda sothaba amadi senthum laitaba maramna mahima singilamda chakholagadi khudingmak loina faragani haibagi wakhalonda Education Awareness Program kaya paikhatpani haiki Dr. Savannah C. Majors Women Clinic na numit
ꯆꯥꯝꯃꯒ ꯇꯔꯥꯃꯥꯄꯟꯗ ꯅꯨꯄꯤꯗ ꯊꯦꯡꯅꯕ ꯂꯩꯅꯥ ꯀꯌꯥ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯂꯥꯌꯦꯡꯕ ꯉꯝꯅꯕꯒꯤ ꯑꯃꯗꯤ ꯏꯟꯃꯣꯠ ꯃꯜꯇꯤ ꯄ꯭ꯂꯦꯠꯐꯣर्म ꯐꯨꯜ ꯕꯣꯗꯤ ꯁꯣꯂꯨꯁꯟ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯀ꯭ꯂꯥꯁꯤꯛ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯁꯕꯥꯅꯥ R.K. ꯄ꯭ꯔꯦꯝꯆꯤꯠ ꯑꯃꯗꯤ ꯏꯟꯃꯣꯠꯀꯤ M.D. ꯁꯃꯤꯔ ꯋꯥꯊꯦꯔꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡꯗ ꯊꯦꯡꯅꯕ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯦꯛꯁꯟꯁꯨ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯁꯕꯥꯅꯥꯅ ꯍꯥꯏꯈꯤꯕꯗ ꯋꯤꯃꯦꯟ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯡꯗꯣꯛꯂꯒꯅꯤ ꯇꯦꯜꯂꯕ ꯃꯇꯝꯗ ꯅꯨꯄꯤꯗ ꯊꯦꯡꯅꯕ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯀꯌꯥ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯂꯤ ꯑꯃꯔꯣꯝꯗ ꯍꯛꯆꯥꯡ ꯅꯣꯏꯈꯠꯄ ꯃꯥꯏꯗ ꯊꯣꯛꯄ ꯂꯩꯅꯥꯁꯤꯡ ꯐꯍꯟꯅꯕ ꯄꯥꯝꯕꯩꯁꯤꯡ ꯀꯌꯥ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯍꯥꯏꯈꯤ ngasi Jiribamgi Babupurada laiba multi utility complex solda apunba Manipur kanba ima loop amkilna senduna loop asigi taramapan shuba kumon thoram pangthokrai sarom asigi matangda PH sakhi leimana phongdokhibada matam amada NSCM IM amadi India government ga ceasefire agreement sign taunakhiba matam aduda leikai gi maira paibising asi pundrabadi aikhoi pumnamak tokhai takhaiba tare haibadagi amkil semkhibani loop asi semkhraba tungda loop asida yauriba mioi singbu matam adugi police singna fagani haiduna koitan tanaduna awaba kaya ama mayoknakhi amkilgi kumon thoram Jiribam da pangthokiba si amkilgi wakhalon khangnanaba amadi aikhoi pumnamak amatani haibagi wakhalon da pangthokpani haikhi aikhoi masoi taraga leiragadi aikhoi gi pangal leiraroi aikhoi gi thamna leiraroi aikhoi gi tongning ba thabak amata yararoi haiduna aikhoi ngam natana aikhoi gi isa sing nupa sing gi nup haijaba tare matamda aikhoi lup singsinga kaliga ima hina tawraga aikhoi maira paini mayam soina tabani yam punsan jakibani Thauram aduda saruk yakiba JCILPS ki co-convener YK Direna hausiki matam asi aikhoina aikhoigi khunai asibu kamdongna miyamcha singdagi kansige haiba sigi matangda campaign tauba ama changi Natrabadi chahi kharagi matungda Manipur asi Tripurada Tripurina minority oibagum miyamcha singna nomadi mapu oirakpa yai haina phongdokhi problem sing si atopa laibaktagi mitop miyang sa sing laga kanbiraga daba masi solve tawraga daba nataba aikoi shana ishabu kanjana bo honadragadi aikoi Manipuri khunai si nongma gi sum lupsalakradaba lupakradaba khunai ama Paugi marathana atenba break ama muglozari AIYF Manipur State Council na sinjaduna lamyanba luching purel hijam irawat the tribute tawjaba kunmari rak suba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office irawat bawan group mahalteng Imphal Manipuri gi sejak pisingna form homtang lobiduna asida upcoming singer singna saruk yabiyo aduga masigi competition sin khalaliba sejak singidi amna soba platform mo idini Manipur gi nongle inkhalak libi singna saruk yabiyo kunmari rak suba state level jananeta hijam irawat saithai se changdam Breaking matong taram na uchari makhataba pauda Indian Oil Corporation IOC na tender fangbadagi LPG puba gari khara mathau tawhandana thamba asina maram oraga driver amadi gari puba singna awawa mayok na rehaina All Jiribam Road Transport Drivers Union ki President M Tombabu na phongdokrai ngasi Jiribam gi Babupurada laiba Jiri News Network ki conference hall da pangthokiba paugi mifam amada Tombabu na makhata na phongdokibada mari lenaba authority na athuba matamda micheng changbiduna Chendana lairiba gari sing asi mathau tohanbiyu gari mapu sing driver amadi handyman singna imung manung pubada thengnariba khudong chadaba kaya sing asi Manipur lenga ki mari leinaba singna meeting changbinaba appeal tawrakli IOC na tender piraba matungda gari khara chalan dadana thamibasi Manipur gi lenga na junction biraga chendadano lairiba gari sing asi regular naina channel binaba amadi driver sing amadi handyman sing mayungi maintenance ta mayo janam damakta all Jiribam Road Transport Driver Union gi magedegi Manipur lengata nodukna nichingjari
Kainau Gram Panchayat amadi District Water and Sanitation Committee Bisnupur anina khusamnaduna India government na paikhalakpa leiba asibu luna nana thamnaba thaurangi saruk ama oina Solid Waste Management and Single Use Plastic Zone program ama to make green and by avoiding the use of plastic haiba wakhalonda Gram Panchayat asigi loisangda ngasi hawdokhrei thoramga mari leinana EEL Gokul Chandrana Kainau Gram Panchayat na Solid Waste Management Committee ama semduna yum dagi puthorakpa amon akai sing khongatuna mafam chana phumjinduna amon akai leitaba lunanba Gram Panchayat ama oinanaba amade laina tinana chendaba oinanaba Gidama program asi hawdokpani hairaduna tidim lambida chaliba mipum khudingna garidagi amon akai langthokpidanabasu appeal tokhi thoram aduda Gram Panchayat asigi akoiba amadi tidim lambigi mataida tariba amon akai su sit sengbagi thabaksu chathakhi Kainau Gram Panchayat ki Pradhan ga loinana akoigi honorable member mayam loina yawire adugi mathakta yamna maru oiba lu hen ba nan ba si maintain tongna bo honab da so thaudang lawiriba aikoigi asa gi anganwadi gi member mayam yawi basi maruina hena nungai jai aikoi ngasi dagi yumthong gi tholakpa phata hawdi mayam azu khumjal kanda aphamamda pulap landfill method ta tawrasi haibagi wakhalonda tongna ngasi Ngasi Thaubal District ki Moizing Khulda aikhoigi tungi mirol kalminasi haiba wakhalonda miyamna mayai kawa chinjaki mayokta achoba khongchat ama chatkrei Moizing da leiba tongan ba loop manga na sinkhiba ngasi gi miyam ki khongchat aduda tongan ba school gi mahiroi cha kaya su saruk yakhi khongchat adu maru oina Moizing ki mafam singda mayai kawa polam sing paktak nana yon ba leiba taurakpa amadi chahi nauriba naha kaya maru oina mahai tamliba mahiroi singna mayai kawa chinjakta wakhal loop lakpa sidagi kanminaduna tungda masama ufaba khunai ama oina basin bani hari khongchat adu Moizing Awang Primary Madrasa School gi lampak tagi Thaubal District ki Superintendent of Police Dr. S. Ibom Chana lamthaki SP masamak yauna Moizing Khul sinba thungna khongchat adu chatki khongchat adu da Laisang Them Jila Parishad ki member Abdul Latif Moizing GP gi Pradhan Abdul Waris amadi Thaubal District da leiba tongan ba mahiroi lup singi luchingba sing amadi Maira Paibi Ima Ibel kaya su saruk yakhi miyam gi khongchat aduna Moizing sinba thungna chatluraba matung Moizing gi mipun sangda achoba mifam amasu pangthoktuna warep kaya su lokhi hairi छात्र सिंह नहारों सिंह अमजी लाकदोर जेनरेशन से ड्रग दा एडिक्ट होइरगा लोइना मांगसिबगी अकीब लेरकपदगी अखोइना सी खोंनिंग चंगहौद्रगदी तुंगदा अखोइ लाकदोर जेनरेशन मांगरनी मुत्रनी हाइबदगी अकीब अमा लेबदे अखोइ रिले चचबनी ड्रग से मुथत्पा ट्रैफिकिंग से मुथत्पा ट्रैफिकिंग थिंगबा पुनमके थिंगबा हाइदना कोइ अदुगी अखोइ डिसीजन अमा लौमिनगदबनी अदुगदमक्ता अखोइ रिले से लमथाना बिदमक्ता अखोइ ऑनरेबल जिला अदुगी ऑनरेबल प्रधान अखोइ लेजरे अदुगा अखोइ जी लेइबा कनोगी इमामसिंग अदुगा सेक्रेटरीसिंग पुनमक लेरे अखोइ हजिक लमथारगा अखोइ रिले से चलकाना Tenjim Makatif Diniya Yaripok ki manga suba chahi ki mifam ngasi Yaripok tulihal da leiba Idiga Wali Masjid da pangthokrai Yaripok maikai da leiba Maktaf da tamliba mahiroi singna athoi hen tanawagi thoram amasu pangthokhi loinana makok mathang taraklaba mahiroi singda mana piduna pukning thogatki thoram adu da saruk yakhiba Darul Ulum Markas Manipur ki principal Hazrat Musri Siraf Ahmad Kwasmina Malemasida Tangdu Laitana Leiba Ngamdribasi Aikhoibu Sembiriba Mapubu Tungoinaraga Tauningbata Taubadagi Oirakpani Santi Leiba Iramdam Ima Ama Ohenabada Aikhoigi Tungi Miro Singbu Angang Oringaidagi Hauna Lining Lichatki Lairik Tambiba Amadi Kanghanba Mathautai Haiki En Biren Singh na luchingba government asina tongan ba scheme kaya gi khuthangda chawkhat thorang kaya paikhalabasu hiram khudingda sothana leiriba andro kendra gi manung chanba Changam Dabi Gram Panchayat scheme amatagi mami tahandre haina Minority Development Organization MDO Changam Dabi ki maikai digi pen da phongdok pagaloina lenga ki pukning chingsilakli MDO Changam Dabi na sinduna ngasi Yaripok Changam Dabi Primary School da khana nainabagi thoram ama pangthokrai mifam aduga mari lainana organization asigi convener MD Ayub Kori na hai Changam Dabi GP da lengak na paikhaliba scheme amadi mission singi makhada thabak thoram amata ngasi fawbada paikhat piraktaba asi yamna nungai Zade Andro Kendra ki manungda khwaidagi liraba school ama oriba Changam Dabi Primary School asi matamga chanaba school ama ohenaba semgat pinaba kayarak haizakrabasu ngasi fawba tabidana leirakti
School Fagathansi Mission ki Makada Kendra Asiki Oina Urep Uyung Tamlamlaba Moirang Purel School Asidi MSDP ki Makada Semga Sagatuna Awat Pamata Leitraba School ni Adobo Fazakraba Policy Ama Oriba Mission Asi Tayo Nahale GPS da ngasi fauba water supply gi ising thakpa fangdri loinana hiram khuding da sothana leiraba GPS da laingak na midyeng changbiduna lamda masigi chawkhat khongthangda saruk yahanbiyu haina mahakna makhata na fongdokhi school se maram sadana leiba masida leibiriba mari leinaba authority na aikogi samdevi gram panchayat ke manung da leiriba samdevi primary school sibu upper primary school gi thak tambadi high school gi thak ta upgrade to hanning gi apam badini ngasi gi meeting sigi sabada loina na asita natana state government gi tongan ba leiriba department puna magasina ngasi phawbada gram panchayat asigi jaga da leiriba pot puna mag adi karigum pa hiram amatagi scheme amatagi kanaba leihandaba loina na water supply ising gi problem oiram matam da so water supply ma lei masi MLE ga mari leina basing hai tare kari hai ga mo ai su khangde engineering sing gi yana ba hai ga contractor tawfam thika tawfam khaktang ma koina lere sam da bidanga si phawba ising water supply gi ising ama phawba thak Wangkhem Kendra Andro Kendra amasung Hairo Kendra gi manung chanalariba club tara romgi apunba body ama oriba Joint Committee on People's Welfare Yaripo COB Yaripo kuntaruk shuba Assam Rifles na puna sinduna nisana khunai da piba chaitheng amasung masibu thingbada miyam gi thodang haiba wakhalonda khana naina bagi mifam ama ngasi yaifalam jing merap club malom yaripok ta pangthokrai ngasi gi mifam aduda Thobal District ki SP Dr S Ibomcha Singh kuntaruk Assam Rifles ki Major Oinam Suraj Singh na ba saruk yakhi Yaripo ki club kaya gi members sing amasung mayra paibi kaya na saruk yaduna pangthokiba ngasi gi mifam aduda SP Thobal Dr S Ibomchana mayai ka ba chinjak chaba yonba faba farabadi lemna tharoi legal action lokhatkani karigomba mahaki makhada leiba OC singna niyam chumna thabak tawdaba taragadi makhoi gi mathakta explanation call tawani haikhi Ministry of Housing and Urban Affairs Government of India ki makhada Din Dayal Antyodaya Yojana National Urban Livelihood Mission DAYNULM ki saruk ama oina Nongmagi oiba self-help group singi imung manung singbu free health check-up camp ama Oinam Municipal Council na sinduna Oinam Awang Laikai Community Hall da ngasi pangthokrai health camp aduda PIC Oinam ki doctor ani staff ahum singbu Oinam Municipal Council ki mioi singna mateng pangsinduna mioi chamyang khai henbada lemna hidak langthak yenthokhi Oinam Municipal Council ki chairperson N Sanahal Leimana pangthokiba camp adu benefits of Ayushman Bharat scheme to all eligible self-help group members amadi linking eligible members from self-help group to Portion 7 haiba wakhalonda pangthokpani haikhi Sele group sing asi gi members sing amadi imung manung sing family punamak na dektana tinjang kajang dana afaba khoi society ama oinabagi damakta sinjaba program ni ado khoi hujiksu makha tana lapi ba khuding mak pu loidi bhawa ingsinjagini pasigi damda denulamni makha da simbi aiba program singa se aikoi haininga aitana nungaiba phaujai aikoida hausi amu sanabagi pau phambigani World Martial Art Union asinba World Martial Art Festival gi manung chana pangthokpa lisingani taramapan Chongju World Martial Art Contest sa male weapon single event ta Indiana ani shubamana lokre amade festival asigi manung chana pangthokpa 5th International Thangta Championship overall team champion lawraklaba India ki sanaroi sing amade official sing Thangta Federation of India gi official sing na ngasi Delhi gi Indira Gandhi International Airport ta haraw tayamna okre Welfare Association for the Blind Manipur WABM na sinduna numit mangani pangthokiba special cricket coaching camp for the visually impaired ngasi loisen krai takil da laiba home for blind da coaching camp loisen baga mari laina na pangthokiba thoramgi nungi warol piraduna Welfare Association for the Blind Manipur gi secretary Konsam Sadananda na pangthokiba coaching camp asi Manipur itihas sa ahanba oiragani tha asigi mari dagi hawduna pangthokiba camp asida sanaroi kun manga na saruk yakhibaga loinana Pangi kos kaya na su takpi tambiki haiki. Council Nagesh
trophy ki second edition ki dabak ta koi masi ki coaching game masi hek luibadagi koi koi full preparation koi tauna ba sem saba koi koi loisare from this year koi hai Nuggets trophy koi iswana koi cricket tournament national cricket tournament for the blind asi handaki sehidagi koi yawa Piklabasu pikna Manipurna malemgi thakta sana khona bagi lamda saktak pangamba si lamda masigi chauthok chaningai ni haina Sagolban Kendragi MLA RK Imuna phongdokhrei ngasi Sagolban Thingom Leikai Community Hall da pakhangba Taekwondo Academy na sinduna New Delhi gi Tokatora Indoor Stadium da August 16 kunmanga fawba pangthokiba MK Classic International Taekwondo Championship 2018 da champion team oina lamda masigi mai pakraba Manipur India team putaramna opaki thoramda saruk yakhiba RK Imona makha taraduna piklabasu pikna Manipur na thengkhang kaya da sana khona bagi lamda masigi mingchat kaya puraktuna ngakli aikhoigi e da sanabagi e ama yauduna lakli haibasi purakliba mingchat kaya sina mayek sengna takle Kathokpa amaga loinana lamdam masigi miyoi kaya da pikliba angang kaya bu sembiba simak aikhoi pumna maki laibak fabani lamdam masida leiriba infrastructure kaya asiga mapalamda leiriba kaya yengnaba matamda khenaba kaya leiringai cherakta tattana mai paklakpa asi aikhoi pumna maki hona jamani haikhi Manipurdagi sanaka thoiba mayam pa hogira nupi hogira India ko represent tawba ngamba Manipur ko represent tawba ngamba international level ki thakta achouba medals in korako ngamba achievements kya korako ngamba masi koi thagana yoba haiga karigino haidi khaba Manipur koi la ko ban ma hare sina India ki tawba national games am paako matamda akoi sporting achievements ida Atai state imagi population की comparison नहीं मतलब है फाइल की पिक में रहेगा यहाँ में रहेगा कोई मतलब नहीं सिना top 2 3 4 का तुम रहेगा कोई medal की achievement से है अमान खाना तुम लोने मत तो Malemki ani suba lanchangna kakchingda hakthengna pikhiba chaithengbu nahongna na ningsingduna kakching runners na sinduna anirak shuba kakching World War II Memorial Run 2018 ngaksing kakching District Sports Association ki playground da pangthokrei Run for Health, Run for Fun, Run for a Good Cause, Run to Save Environment, Run to Serve the People haiba kakching runners ki motto makhada pangthokiba ngasigi kakching World War II Memorial Run hongdokpa ki thoramda miyamna Moibong khongduna landa laikhidraba miyoi singi mafamda awaba phongdokhi tungda kakching AC gi MLA Y Surchandrana athoiba mithunglen oina saruk yaduna lamjel loi singbu lamthakhi kilometer 15 gi lamjel amadi kilometer 9 gi fun race asi ani thokna tongan ba category mari da pangthokhiba ngasigi lamjel tanaba adu da punna lamjel loi nupi nupa lising amaga chamnga romna saruk yakhi ngasigi thoram aduga mari leinana kakching World War II Memorial Run 2018 gi race director Richard Colonel N Ranjit na phongdorakpada Good Healthy Society habasi kakching runners ki moto asibu thabakta onthokpa ngamnabagi wakhalonda kakching World War II ga punna event asi pangthokpani hadak chahi asi second World War loikhibagi platinum jubilee sutai lanjao asina kakchingda awana kaya nangkhibana madubu ningsingduna society asi afaba masa mau faba mi leiraga afaba khunai ama purakna bagi mapung oiba wakhalonda thoram asi pangthokpani haikhi अखोई कक्सिंग सेकेंड वर्ल्ड वार मतमदा अवाब मयाम नंगिबनेना मदुसु कवर तौरगा अखोने तौजबनी अदुबु अखोई मेन थीम दी सोसाइटी असी अफबा मी लेरगा मसा अफबा मी लेरगा सोसाइटी अफबा सोसाइटी म पुरको अदु पामजबगी मोटोने अखोने तौजरिबसी District Football Association DFA Thawal na sinduna Second Division ki Football League Tournament 2018 ngasi Thawal District ki Chawyaima Higher Secondary School ki sanabung da hongdokhrei punna team nipa na group ani thong na khaidok sanagadaba tournament asigi ngasi sanakhiba match da PADSW Langathel amadi HKKSA Thawal Haukha ani na sanakhi match aduda HKKSA na PADSW bu goal ama sinoda maithiba pikhi tournament asigi hayengi ahanba match ta FFC Mela Ground na UOC Uyalga amadi ani shuba match ta YDC Tentha versus AFC Athokpam ani na sanagani
All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School gi sanapungda August kontra dagi team 13 na saruk yaduna chatharakliba 13 shuba Chandam Inunganbi Memorial Mini Voice Under 13 Football League Tournament isini 18 ngasi sanakiba 13 shuba match da SVNYC Jirigatna Sunrise Club Kadam Talabu ama Sinoda Maithiba Pikray hayeng first match sa Oriental Club Babupuraga NYC Namdailonga amadi anishuba match na PSG Kalinagarga SBNYC Jirigat kasanagani Kundrakpam Awang Lekai da Laiba Yoga and Nature Cure Home na sinduna first local level yogasana championship lisini 18 ngasi Kundrakpam da Laiba home asida pangthokray ngasi gi championship asi lamdam adomda horakliba naha amadi angang singbu nisadagi lapna thamnaba amadi handak October da pangthokadaba state level yoga competition da saruk yanaba ngamnabagi damak pangthokpani haina home asigi instructor Maibam Bizoy na phongdorakli yoga coaching sum tauba haitare frida angang yi kawraga sum tambiba no hoji mathangda mawjingju lakpa hawrani thangmatang tawraga ina masidi hojiga state ki tournament tawdoi sigi nangnaba tournament masa ama sing mangoina na angang yi first second third moiju khara tournament thokbagi talents lainaba adu mai mongda first 11 local 11 gano yoga sana championship ina maming thonjalaga sum program si pangthokwa hogyobani ngasi nungthil phong khiba pauche singda kari kari maru ba pau yaw khibage habdo mayam puna miyeng tamnasi Kanglai Pak Maira Manipur Sarkar una mamit tangbaga chap manare wahingmam laikai dagi kaisapa junction fawbagi khonglambi ge saruk kansinduan dukan phambasing takthokpa ngamdre lambi sembi dabdagi national highway ani gi saruk khara miyamna tangkhai thingjinuda khongjang changsilure langbal chara tambagi thoram pangthokre Gujarat nongmada huina mi chikpagi report lising ama hena lakli Kangla Pau drug maru phangna muthatuna mahiro sing mayai kavani sagi ipaktagi kalhongnaba miyamgi khongjat chatuna mifam pangthokre ngasidagi Guwahati da 69 suba NEC plenary session hokre Amit Shah khongjat ki mangoinana disturb area declare tokre Khundrakpam kendragi MLA gi namthak langda thuraganu Hemjit Paujel Imphal East District Hospital Sagolmangi wathok athuba matamda saba hobinaba appeal tawrakli High Court ki order gi mayokta kaina laifam changbada athingba thamlakpa sarkar na miyeng changbiyu Tomba brand ambassador yauna Uzara Thakre PPCM gi anoba convener thaupuba khankhre Pandam NEC gi humphunipan suba plenary session ngasidagi hokre Chief Minister Biren Sarugyakre JNK dagi article 370 lokthokrabasu NE dagi article 371 lokthokloi lana sodokpani Amit Shah Quality education haibasi lairik khaktang tambadu natte lairik tagi phangba laisu singsu yauribani Dhanabir Laisram Chandrayaan 2 mission gi lander Vikram gi laifam khangba ngamkhre pau phawna naba honari Sagolmangda Imphal East District Hospital sanaba MLA na lampiramdre pibagi namada sel lauthoklamle PDCC loisilakpada maru ba pau mukana pizari Nupi oibigi ikai khumnaba manghan bagi thawdokta chenaba haisnam lalboy sakhangnaba singna nongmaina kaplamle Imphal East District Hospital sanaba thadarakpa senfam kendragi MLA TH Lokesorna mahaki khuchabi singna lautunaraga haina thoklamle haina PDCC na phongdorakli Manipur Lengakna Green Manipur Mission ki brand ambassador oina khan khrabi Mahiroi Elangbam Valentina na lengaki mityeng ngai hori Amadi South Korea gi Chongju da pangthokiba World Martial Art saruk yaruba India gi team New Delhi da harau tayamna okhrei ngasigi oinade Manipuri pau mutang swaida loizare miyeng tabiri besingbo amuka na khurumjari
ꯇꯤꯚꯤ